Force Singna METRE Kuntra Rom Tamak Lappa Maphamda deploy Touduna Leiraga Kuki Militants Singna TAMNA LOUMEE attack TOUHANBA THAWONG ASHINA Security Force Singna PHONGNA Kuki Militants Sing support TOURE TAKLI HAINA Coordinating Committee on Manipur Integrity COCOMI Farmer Wednesday CONVENOR ELANGBAM PHONGDOKKHRE Wafoma Singa Selam Field Lepa Lupasigi Office da Pangtokhiba Paugi Mifom Amata PHONGDOKKHRE Mahakna Mifom Aduda Makha Taraduna Irangna Sokhalaba Mafam Singda Toina Thokhaningdaba Thodok Thokliba Sigi Matangda Security Force Singna Ngakpi Sen Bigani Haibagi Gerald Thokrabashu Ngasi Fawba Thabak Oina Pangthokba Udre LOUMEE Singna Lau Ubada Ayetba Pibata Natana Nongmai Kap Sinduna Awa Anna Thokhaliba Asi Athuba Matamda Mari Lainaba Singna Yeng Sinduna Lefan Gadapani Amade Irangna Sokhalaba Mafam Singda Leiriba LOUMEE Singna Lau Shubagi Matam pung kaya dagi kaya fawba sugadawribano haibagi matangda LOUMEE Singna chamamna duna leiriba asi athuba matamda Security Force Singna LOUMEE Singda ngakpi sen bigadabagi matam amade pungfam singi maramda khanghallo masida natana ngarang fuwalada Height Canal makhada lau shuduna leiba LOUMEE Ningthaujam Biden bu Kuki Militants Singna nongmai kap sindana asok apan thokhaliba ado manak nakna leiba Security Force Singna karige Tumina Yeng Duna Leikibano Kuki Militants Singna Thengna Bagi Mahutta LOUMEE Singbo Tan Kibano Haibagi Maramda Thubada Sengdokkatabani Haiba Wafam Thamke Makhatana Sigomba Laibak Thiba Thodok Asi Thoktana Ba Affected Area da Leiriba LOUMEE Singi Oiba Kari Sexing Tarang Lokhatkadagi Haiba do Magi District da Leiriba Mari Lainaba District Administration Pairiba DC Security Force Singi Thabak Thoram Sing Yeng Siliba SP Singna Thuba Matamda LOUMEE Miyamga Punduna Khana Nainabaki Damakta LOUMEE Singga Unanaba Sem Sagadabani Haina Su Makhatana AV ELANGBAM Phongdorakle Makanda LOUMEE na magi lokhamda thabak shuba chatpa yagani karamba matamdagi hauraga karamba matamda loishangani Security Force singduna moina ngakadabaje pung kayadagi pung kaya phawba Hojiki affected area singjigi jaga singda ngakpi gadoino leibak ki authority oiriba aduga Central Force ki mi jingjina masi athuba matamda leibak mayamda sengtok prakadabani thoiba thodokse kamaina thoino kari maramgi thoino yamna nakna akoi 37th SSP battalion aduda deploy tawraga leibani moigi hek ke manaktani thoiba thodokse aduna sugumba ngarangi nungaitaba thodokse Masi thokpagi maramje masi mari leinaba authority singna inquiry changbiraga athuba matamda action masi lokhat piu haibje COCOMI gi farmer wing gi site gi akogi media gi thongda leiba mayamda aduga authority singda akona thamjari